ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯤꯂꯣꯡꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯀꯩꯕꯨꯡ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ MD ꯖꯍꯤꯔ ꯈꯥꯟ LS ꯇꯣꯝꯕ ꯑꯇꯣꯝꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ MD ꯐꯔꯤꯗ LS ꯕꯣꯏꯆꯥꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯄꯗꯒꯤ ꯔꯥꯖꯃꯍꯤ ꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ Periphery Protection Force PPF Heirokta Maral Thangjillakpa yaba ngamloi maram aduna Heirokki Miyamna Chap Chana Thengnagani haina ngasi Heirok Patu Moirang Them Lekaida wakan mifam chathakre Heirokki khungakpada achoba thodang loduna lakliba Periphery Protection Force PPF ki convener TH Roshanbu Chennai Heirakpagi mayokta Heirok Moirang Them Lekai Meira Paibi na sinduna pangthokkiba wakan mifam aduda saruk yakibi Moirang Them Ombi Gambhini Kobi Meira Paibi amana phongdorakpada Laikhidraba Jahir Khan asi sakhangdaba singna phuduna puraklaba matung Heirokta leiriba PPF ta sinarabani Jahir Khan bu kanana bahaiduna hospital da pukhatpa yauruba PPF ta misi asigi maral sirakpa asi yaningde amadi maram jade haiki Jahir Khan laikhidabagi thodok adu thamoi songna nungaite Heirokki Miyamna su mahakidamak angamba mateng pangani adubu misi aduda PPF ki convener Roshanda murder case pansilakliba asi laingangna thubada withdraw tobiu natrabadi Miyamna khongjang kaya changsingani haina su phongdorakhi ngasigi mifam aduda mateng pangluba mi phanaba hotnaba lepiu Heirokki apunbagi saktam thugainaba sinba khudakta lepu Heirokki Miyamna Chap Chana Thengnagani PPF ki convener Maral leiba ohennaba hotnaba lepu TH Roshanda Maral siba Yaningde loktunaba manba thawong Heirokta chathabiganu amadi Maral leitaba mi phanaba hotnaba yaroi haina thaba placard singsu sizinakhi Laibak Thorokta Laikhidraba Kaibundagi Elias Jahir Elias Tomba Magi Misije Koyana Duki Mating Nuaite Magi the Mata Koi Tamo Chona Nuaita Pontori Adu Loina Akoigi Heirokki PPF the Siriba Maralase Yamna Maram Sade Atuba the Widow Tobiu Natagade Koi Makan Makaki I Konjang Changelakani Karigumba Rosalasina Karigum Patanunga Tokana Karigumona pick up the Kibataragadi Akoi Atuba Koi Makan Makaki Sarkai Mayok Konjang Changelakani Loinana Mangona Siriba Maralase Atuba the Tokyo Mana Kanaguma Passion Loy Tabamata Tokide Heirok Paza Siwanga Tunasiba Senaduna Lakani Isa the Bidi Maralasi de Heirok Paza Punamuai Mara Paibi Punamunasu Kadem Tawi Aduna Sia Koizana Handaki Kaibundagi Laikhidraba Laibak Tauka Laikhidraba Jahi Elias Tomba Mahasi Sakhangdabasina Heirok the Thangjillakpa Aduga Mau Layan Abagidong Hospital Puda PPF Gari season Aduna Pukibada Lambida Laikhidabani Masigi Matanga Heirok PPF the City Marala City Heirok Paza section Punamana Aduki Matik Nuaite Aduga Laikhidabanga you come Sona Koi Nuaite Magi the Mata Kona Sumating Pang Papa Pangani Aduga Loinana High Atuba case mother case Paliba or Saki Matata Paliba case as Atuba the widow of you.